France Pages du Gois kauba lambi ama lei. Lambi asi nongmada aniraktagi hena sijinnaba yade. Masigi matungda ising manungda mangki. Yalaba kaubi 9 months ki pregnant oiribi nupi amana Krishna Turel da 1 kilometer mu iroiraba matungda hospital yauduna asoi angam amata yaudana angang unakhi. Parikutin volcano asi Mexico da leiba laumi amagi Mitmangda ikhang khanghaudana semkhiba volcano amani. Aikhoigi art asida art haina kauba town ama Texas da lei. Page number 1 China, Japan, Korea amadi Taiwan gumba country singda. Number 4 gi akiba haibadi tetraphobia asi lei. Chinese people singna maruoiba holiday singda number 4 asi sijinnadana yamna cheksinna hotnai. Aduga karigumba imung amada mioi ama narabadi 4 haiba asi sijinnade 1424 na chingba masing sing asisu 4 yaubana maram oiraga makhoina sijinnade. Page number 2 Parikutin hariba volcano asi 1943 da Mexico da leiba laumi amagi lamda ikhang khanghaudana phaugalakhiba volcano amani. Hojik volcano sigi awangba asi 9200 feet ni. Masi ngasi faubada miyoibagi mitmangda semkhiba ihan hanba volcano amani. Page number 3 Pambi singi memory store taunaba potential lei haiba asi study amana utkre. Mimosa pudica haiba pambi makhal asi aikhoina sokpa matamda masigi manasing asi subsinki. Experiment ama chathaduna hanna pambi asigi manasingda soklammi. Ahanbada manasing adu subsillammi. Adubu mamai thangdadi manasing adu hangdoktuna leirammi. Masigi maramdi hanna makhoida sokpa aduna makhoida khudong thiba karisu thokte haiba asi makhoina khangbanani. Masigi memory asi makhoida tha ama fawwa store tawduna thamlammi. Page number 4 Sahara gi climate asi chahi 20500 khudingi wet natraga dry haibadi achotpa natraga akangba ani asigi manungda ama oigani. Masigi maramdi aikhoigi art asi tilted haibadi paithabanani. Hojik dry oiriba Sahara sing asi chahi 15000 gi matungdadi amuk sanglakhini haina thajanai. Page number 5 Nestle hariba worldgi khwaidagi chauba food amadi beverage company asi 1970 gi mayai chansilakpa matamda baby killer haiba mingthol asi fangki. Masigi maramdi matam maduda marketing practice sing fattabana maram oiraga Africa da angang kaya ama sikhibanani. Page number 6 Rupel's vulture asi khwaidagi wangna paiba usek ni haina laungnai. Usek makhal asina sea level mathakta 11300 meters natraga 37100 feet wangna paiba ngami. Page number 7 Bolivia gi Salar di Uyuni haina kauba worldgi khwaidagi chauba sol plate ki chidai da leiba Palacio di Sal hotel asi sol haibadi thumgi sarungna sabani. Hotel asi floor wall ceiling bed table chair amadi asaba saktam khudingmak sol haibadi thumna sabani. Mafam asida lakpa miyoi singna hotel asigi wall singda laina lekpa asi athingba thammi. Page number 8 Haudong singi masada horiba matu sing asi square inch amada 1,30,000 hairs mu chaurapna howi. Masi aikhoi miyoibaga sangdamnaba matamda asuki matik yamlabani. Miyoiba amagi kokta horiba sam asi pulak punna chaurapna 1 lakh hairs muktani. Page number 9 Last 3 haiba upambi makhal sing asina swastika gi shape amagi mawongda semba saktam sing asi 1992 da Germany da puthokre. Asigumba saktam sing asi mathakdagi yengtharakpa khaktada uba fangi. Saktam sing asi
chahi humfu fawwa khangnaramde saktamsing asi puthokraba matungdadi atopa forest swastika kaya ama Germany da leiba thengnakhre. Fact number 10. World ki oina China asi underground nuclear bunker khwaidagi masing yamna leiba country amani haina thajanai. Beijing khaktada chawrakna 10,000 bunkers lei. Apunba China gi missing million amamukti underground nuclear bunker singda lei. Fact number 11. 1899 gi May 20 da American taxi driver Jacob German hariba miyoi asi ihan hanbo oina gari yangna thawbagi police na phaki. Matam maduda Jacob ki chahi asi 26 years sure. Mahak New York City gi taxi driver amani. Matam madugi New York City gi authorized speed limit asi 8 miles per hour ni. Aduga mahakna thawruba speed ki chang asina 12 miles per hour ni. Fact number 12. 2014 da Yalaba Kaubi 9 months ki pregnant oiribi Indian woman amana 1 kilometer mu iroiraba matungda hospital yauki. Mahakna Krishna Turel iroiduna lanthoklaba matungda asoi angam amata yaudana angang unanabagidamak private hospital amada admit tawkhibani. Fact number 13. Ultra pure water asi asuki matik pure oi madudi masina aikhoigi hakchang da yauba mineral fawwa chingthoi. Aikhoina masi ka hena thaksilabadi tiba fawwa yai. Fact number 14. Ocean gi plastic waste apunbagi 90% di turel tara dagi lakpani. Tara asigi manungda Nepal di Asia da leiba turel singni. Aduga ani amana Africa da leiba turel singdagini. Fact number 15. France da Pages du Gois haina kauba road ama lei. Road asi nongmada aniraktagi hena sijinnaba yade. Masisu pung khara khaktagini. Masigi matungda road asi 13 feet luba ising manungda leiki. Fact number 16. Art haina kauba town ama Texas da lei. Aikhoigi art asiga ming manaba town asi mafam asi khaktani. Fact number 17. Amazon River gi makhada 4 kilometers mugluthaba mafamda asauba underground river ama lei. Turel asigi maming Hamza River haina kawi. Turel asi chawrakna 6,000 kilometers sangi. Hamza River asi yamna luthana Atlantic Ocean ga samnei. Masi 2011 da puthokhibani. Fact number 18. Mexican President Francisco Madero asi state amagi headna ihan hana airplane tongduna paibagi record thamki. Masi mahakna Wright brothers ka loinana North Carolina da paikhibani. Thaudo asigi chahina 30 November 1911 dani. Fact number 19. Middle Age ki matamda ka amagi selling dagi rose ama yanthaduna leirabadi ka aduda leiriba khudingmak secret oi haiba khanghalli. Fact number 20. Second World War da Semlak-khiba T-13 haiba grenade asi baseball amagi size weight amadi shape ka chap manana design tawduna sakhibani. Asumna tawba sina naha oiriba American singda grenade asi yamna sanna langba amadi tahaningba mafamda tahanbada khudong chahalli. Fact number 21. Toyota Prius hariba car asi weight lifter amana thangatpa punba weight ki amount measure tawbada sijinnaba weight ki unit amani. Car asigi arumba asi chawrakna 1,325 kilograms natraga 2,921 pounds ni. Fact number 22. Alaska gi Kesikanda 8th grade ta tamliba satra singgi final science exam asi mi amata tadaba island amada survival trip oina ahing ani yarekpa asini. Fact number 23.
Kelvin Graham hariba nupa asi Second World War da yaukhiba khwaidagi naha oiba American amani. Mahakna masagi sahi 39 surakpada US Navy da yaukhi. Mahakna thauna phabagi damak medal nipal fangki. Fact number 24. Scientist singna Alex kauba tenawa amagi maramda chahi kunthra chumna study toraba matungda mamai thangda tenawa asi chahi manga suraba mioiba amagi intelligence ka chamanana singi haiba asi khangki. Tenawa asi wahi 150 fawba mayek sengna ngangba ngami. Mahakna banana piu haiba asi sengna ngangba ngami. Karigumba banana gi mahutta hawai maru piselurabadi mahak tuminna laikini aduga madu piriba mioiduda langsilakani. Fact number 25. Josephine Myrtle Corbin haibi American nupi asi May 12, 1868 ta pokhi. Mahaki makhong mari pali amadi Virginia ani yawi. Mahak masa manga pokhi.